अहानबदे याम मरुई अपडेट अमा पांदमदगी लौकटजगे कुकी मिनिस्टर अनि सिंदोक्त्रबदी मणिपुरी नागा यूथ ऑर्गेनाइजेशन अकनबा खोंजंग चंगसिल्लकदौरी ट्राइबल मियाम ने थेंगनरिबा खुदोंचादबसिंग असि को खन्नबा अथुबा मतमदा अनौबा ट्राइबल अफेयर्स एंड हिल्स अमसुंग हॉर्टिकल्चर एंड द सोइल कंजर्वेशन डिपार्टमेंट की मिनिस्टर हापो हाइने तक्सिनखिबा वफम थबुक ओइना पांगथोकतबा तारबदे अकनबा खोंजंग चंगसिल्लगनि हाइने मणिपुरी नागा यूथ ऑर्गेनाइजेशन ना लाइंगा की पुंग चिंसिलगनि MNYO na thadorpa cherol amada tribal affairs and hills amasung horticulture and the soil conservation department gi minister na sahi ama leitabaga sapmana na leirakpa asina tribal miyam gi scheme amadi work program gi khudong saba amadi phangthom thokpa sing phangdana leiri tribal affairs and hills department asi manipur gi tribal miyam gi oinadi yanglen saru oitba department amani adubu manipur da mamang sahi gi me ahum dagi irang thorakpa dagi department ani asigi minister important लाइखिदबा मरमना ट्राइबल मियांगी याइफा थौरांगी थबक खुदिमक पंदुना अमदी फंगदना लाकदी हैरी अमरोमद हॉर्टिकल्चर डिपार्टमेंट असिसु सिंगी मियांगी ओइनती यामना मरु इबा डिपार्टमेंट अमनी अदुबो मसिगी मिनिस्टर हौजिक इम्फालदा लाइदुनो मथौ तौदबा सही हलकदबना डिपार्टमेंट असिगी मखा पाइखतकदबा थबकसिंग अमा फंगदबा खुदोंचादबसिंग अमता फंगदना लाकली मरम असिना अथुबा मतमदा चीफ मिनिस्टर नि हिरम असिदा अकनबा मीटिंग संगबिदुना डिपार्टमेंट अनि असिगी मिनिस्टर सिंग नौना हापकदबनी करिगिमो वफम असि थबक उन्थोकतबा तारबदि ट्राइबल मियाम नमे नोटबा खुदोंचादबसिंग असि कोक चदबा मखाताना अकनबा खोंजिंग चंगसिनगनि हाइना सुफुंगतरगली कुकी खुलाई पाइबसिंगना फजिलुबा मिटै मचा अमा कुनिथै सुबा असम राइफल्स ना कनबा ngमख्रे मिटै gi lau pari chani yeng khairom kuki singna lau unaba thabuk paikhalakle Bisnupur district ki Moirang sub division na kono mitei singi lau pari chani yeng khairom kuki singna lau unaba thabuk paikhalakle hairi hiram asigi mari le senior forum ngangkhalawai na sinduna ngangkhalawai de pangthok ki pawgin phom amada forum asigi secretary kuman tem joy kumana phongdok kibada ngangkhalawai gi tarung pokpi lokol lairam chau maru lokol lamjau lokol wangthrok lamjau lokol ising thombi mamang lokol lau kenen gi mathak thangba sarukta laiba mitei gi lau bari chani yeng khairom kuki singna lau palakle mamang chahi de sungang khalawai gi maning thangba singkhong de lairiba sikh regiment na lokanen gi maning de lairiba lokol sing da sangba thingba de gi lau uba yakide handak sahi sumitei sing na masa gi lofam da sangba thinglaga kuki sing buna mitei sing gi lofam da lau udaba honarapada thingbi da ba si yaning te haina pen da phang toragli aduga mathang update asna center na manipur bo ngapu pandaba lam amugum tawning ba tawri bi mol akoijam Union Home Minister Amit Shah na chair lauduna Manipur da oire ba PM ga mari leina pangthokpa security review mi from the state asigi chief minister ama leina Barton Torok ta ba haiba India government na Manipur bo pupan da lam gum khan ba ga loina na makhoina tawning ba tawi haiba takpani haina congress amadi MP da angomcha bimol akoi jamna phongdokre Hindu pauseg akan unaba amada angomcha bimol akoi jamna mathaki wafam asi phongdok ladura mahak na hai Manipur gi rang asiga mari leina pangthokki center gi awang from adu Manipur gi chief secretary amadi DGP na saruk yarge state asigi chief minister buna saruk yana ba khangalak khidaba amadi masida kari toba ngamdaba amagum state asigi chief minister na leiriba silamdam asigi khwaidagi leibak thibani magna makhata raduna hai Jammu and Kashmir gumba territory amagi oina di security review meeting da lieutenant general saruk yabu ui adubo Manipur gumba state lengak leiriba mafam da law and order ngak pa hai basi state ki subject ni maramasina Union Home Minister chair lauduna Manipur gi oiba security review mifam asigi mangoina mawong na takpadi Union government na Manipur bu nan entity amagumna lawi takpani amadi Manipuri asyakteng na Union government gi sasan makha leibra haibu wahang ama lakpagum tawri haina supongdoki mitai CSO singi apun balup ama oiriba Delhi mitai coordinating committee gi maike digi Manipur gi oiriba phim laksin bangam jawa chief minister pham thadu kadabani haina ngarang committee asina warep lauki ba lekre togan ba mitai civil society organization ki luching basing na Hindu da hai chief minister sir gi handana security review mifam pangthoki ba haibasi Manipur da leiriba crisis asi Union government gi Ministry of Affairs na director control tawi haiba takpani amarom da Manipur gi Kukizo civil society gi luching basing na chief minister and biren gi mifam da saruk yan khidaba asimak na leiriba chief minister asina thokliba crisis asi handle tawba ngamba luching ba amani haina khande takpani haina argu tawri Dr. Angomcha bimol akoi jamna makhata na phongdoki da chief minister na security review mifam da saruk yakidaba haibasi chief minister asi Union government gi khobam namda satli haiba mayek sengna takpani haiduna hangduna lakhibani Delhi mitai coordinating committee ne warep lo bagaloina hangliba wahamdi jiri bamdeki irang chief minister masasa tune engsilagani haina law thokro bosunga si pawa chatre ba karigino haibasni jiri bamda thasi ki taruk tagi irang thokro matung chief minister na jiri bamda satna ba thawrangi makhada jiri bamda satkiba mahakki advance convoy team da kuki kulai pai basini ambush sataki athangi numita convoy team adu jiri bamda thungla khre haina security ki source na phongdokre kiba laikrabasu ngasi pawa chief minister jiri bamda satna leiri
DMC की माइकेदी की मखाता दुना मणिपुर थोकलेबि इरांग असिदा सेंट्रल सिक्योरिटी फोर्स सिंगना नाकन नामदा तुंगसिनबगी थवंग उबा फंगली चाही अमा हेलबा मणिपुर की इरांग असिदा थेंगनखिबा खुदम चंगदम सिम अमदि मिटै विक्टिम लिसिंग कयागी मचिनदगी खंगबा ngamba wafamda union government की अयाबा याउदना सस्पेंशन ऑफ ऑपरेशन सुगी मिंग द सेंट्रल पैरामिलिटरी फोर्स सिंगना कुकी मिलिटेंट सिंगबु कंखतुना थमली हाइबसिदि मयक सेंगले हाइना सुफुंगदोरगली वीडियो सिंग बिबगी दमक तमाम पुमना पुमक हना थगत चरी